mi ama oina matik chaba marek mahau thopa punsi ama oina bagidamak yamna nusijaba marup ani khak yamna wana honajaki punsidadi makhoi anina tanjariba honajariba mahi karimata chab phangkhide laikai amadi marup mapang kayanadi makhoi anibu laknaba noknabiba karemnabiba tattana yauri tawriba haibaduni karisu kanaroidabada thabak tisenba tamak cheli phangmadi sukhang phangde haibo haise makhoi anigi napada toina tarabani miyoi ani ase atai kana sunatte shanta amadi thoibagi yam nungsiba wari amakhakni ngasi amuk miyamgi damakta puraka lakjari Panthou Liklamgi nifu hundorak suba episode ama mana ba mafamda mana ba jiba singna saktamine haibaduni marup mapang kaya ama pullabasu santagidi thoibani aduga thoibagisu santani makhoi ani kaidonungda khak thanade laikai amatada chawminarakpani class su punna manan hauminarai ngasidi makhoi ani class 12 loiraduna graduation phawba tamba hawrabani paisa paiba imongi macha masu singdi amata nattabana central gi oiba thabak sing makhoina makhoi class ka chana ba thabak sing tattana apply tawbani kaidonungda mai pakpadi khak ngamlaktri ngasi maksu makhoi ani ninghanabadi tawde honaba lepte thabak chatpa natraga karigumba ahawba majaba matamdasu makhoi animak amana amabu ngainaduna hekta leinei karigumba matangda makhoi ani thabak chatminnabada santana thoiba koromda bi chatkhrabasu thoibana mabu hekta sawi thoibana muk chatkhrasu santana ma koromde haiduna hekta sawbani makhoi anigi friendship ki mari asidi yamna kanba friendship ki mari amdi oiduna lagli makhoi ani karigumba matangda pak thanade miga marai yenaba chawnaba tarbasu makhoi animak amana amagi michang changnaduna yamna nungaiba punsi mahinga amada makhoi anigi yamna nungsiba friendship ama sagalaga lagli wajaganba pakhat chawba santani karigumba thabak ama tawba matamda yamna serious oina laujaba yamna lumna khanjaba santagi punsini thoibasu thabak tawba matamda yamna cheksinadi tawi haibabu santaga yengnarubadi mahakti khara khenai mahakti thabak ama tawba matamda mahangna masagi phirep amata lawba ngamjade mahakki mamagi makhada mahangna thabak khudmak punna tawbani masi phana oidunasu makhoi animak thabak ama tawbada lingjen chap manaba tawsi haibaga tawminabani makhoi anigi mari asidi kananasu thugaiba khak ngamloi nomagi numit amadani santado thoiba khoida thoibabu kawraga kanna lauraga chelai thoibasu makhogi inkholda thabak khara surambadagi santana kawrapudu tabada makchen thorakki santana haiki marup thoiba nanga iga phom thajinkhibado adugi emika lagle handaki laliba tang 16 sida ekhoigi thabak adugi recruitment tare mafamni Dimapur dani nang kamdouba thoibasu khumlakki chalabadi nanga iga puna chatminarasi tang 16 orabadi tang 16 adaida chatnaba tawrasi haiduna santana mu hairakki thoibana phare tang 16 chalasi numituda nanga iga puna bus ticket sukaklasi ngaiko mama da ai pawam ta haikige mama da ai tang 16 chalani haiduna thoibana mama da hairuge haiduna imungda changki santasu mapanda thoibabu ngaiduna leidi thoibagi mama thorai aduga makhoi ani da thoibagi mama na haiki phare nakhoi ani na handak chengi doriba thabak ase kanna mai pana bu hono nakhoi na tang 16 da chalani haiduna leplabadi thoibagi panji kuthi amakte yengbirukhige nakhoi ani yumda lengdana leiramu haiduna thoibagi mama do thoibagi damak thabak channaba thoibagi kuthi eto paiduna panji kuthi yengu chatki thoibagi mamadi thabak ama tawba matamda laitinda yamna hakchina laujai masina maram oiduna machanupana thabakki damak recruitment chatkani haibada machanupagi aphapata mahani yengu chachabani nungthilgi matam yorokle thoibagi mamado yumda parap lakhi mamana thoibada asumna haiki bungo tang 16 se nak thabak chathokko phatte hai kariguma nahangna thabak chatholabadi nangonda khudong thiba nangonda awaba nangu haiba lei hai nahak tang 13 doina chatpa yagadra mamagi wahai adu tabada thoiban hairakki phare ima
ꯇꯥꯡ ꯀꯨꯟꯍꯨꯝꯗꯣꯏꯗ ꯐꯠꯇꯕ ꯂꯩꯔꯕꯗꯤ ꯇꯥꯡ ꯀꯨꯟꯃꯔꯤꯗ ꯑꯩ ꯆꯠꯂꯒꯦ ꯁꯥꯟꯇꯗꯁꯨ ꯇꯥꯡ ꯀꯨꯟꯍꯨꯝꯗꯣꯏꯁꯤ ꯆꯠꯂꯒꯨꯝꯁꯤ ꯇꯥꯡ ꯀꯨꯟꯃꯔꯤꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯄꯥꯎ ꯄꯤꯔꯨꯒꯦ ꯍꯥꯏꯔꯗꯨꯅ ꯊꯣꯏꯕꯗꯣ ꯁꯥꯟꯇ ꯈꯣꯏꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯁꯥꯟꯇ ꯈꯣꯏꯗ ꯂꯥꯛꯄ ꯃꯤꯀꯨꯞꯇ ꯁꯥꯟꯇꯒ ꯊꯦꯡꯅꯈꯤꯗꯦ ꯁꯥꯟꯇꯗꯤ ꯃꯍꯥꯛꯀꯤ ꯆꯠꯀꯗꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯃꯍꯥꯛꯀꯤ ꯆꯦ ꯆꯥꯡ ꯈꯨꯗꯤꯡꯃꯛ ꯌꯦꯔꯣꯛꯁ ꯇꯧꯕ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯁꯥꯟꯇ ꯊꯦꯡꯅꯈꯤꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯊꯣꯏꯕꯅ ꯁꯥꯟꯇꯕꯨ ꯉꯥꯏꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯁꯥꯟꯇꯗꯣ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯁꯥꯟꯇꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯤꯀꯨꯞꯇ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯃꯔꯨꯞ ꯁꯥꯟꯇ ꯇꯥꯡ ꯀꯨꯟꯍꯨꯝꯗꯣꯏꯗꯣ ꯃꯃꯥꯅ ꯊꯕꯛ ꯆꯠꯊꯣꯛꯄ ꯐꯠꯇꯦ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯂꯕꯗꯤ ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯅꯪꯉꯨ ꯍꯥꯏꯕ ꯂꯩ ꯍꯥꯏ ꯇꯥꯡ ꯀꯨꯟꯍꯨꯝꯗꯣꯏ ꯅꯠꯇꯕ ꯇꯥꯡ ꯀꯨꯟꯃꯔꯤꯗ ꯑꯣꯏꯅ ꯅꯪ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤꯔꯥ ꯃꯇꯝꯗꯨꯗ ꯁꯥꯟꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯁ ꯅꯪꯅ ꯉꯁꯥꯏ ꯑꯌꯨꯛꯇ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯕ ꯈꯪꯗꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯃꯗ ꯏꯝꯐꯥꯜꯗ ꯂꯩꯕꯗꯣ ꯃꯉꯣꯟꯗ ꯇꯥꯡ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯕꯁ ꯇꯤꯀꯦꯠ ꯑꯝꯇ ꯀꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯉꯁꯥꯏꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯇꯤꯀꯦꯠꯁꯨ ꯀꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯑꯁ ꯇꯥꯡ ꯀꯨꯟꯍꯨꯝꯗꯣꯏ ꯆꯠꯄꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯃꯃꯥꯗ ꯐꯖꯅ ꯍꯥꯏꯌꯨ ꯊꯕꯛ ꯆꯠꯄꯗ ꯑꯩꯈꯣꯏ ꯈꯔ ꯃꯥꯡꯖꯧꯅꯅ ꯆꯠꯄꯗꯤ ꯐꯕꯅꯤ ꯊꯣꯏꯕꯅ ꯃꯇꯝꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯣꯏ ꯆꯠꯄꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯃꯃꯥꯅ ꯉꯁꯤ ꯌꯦꯡꯂꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛꯁꯨ ꯑꯩꯅ ꯑꯃꯨꯛ ꯇꯧꯅꯤꯡꯗꯕ ꯐꯔꯦ ꯇꯥꯡ ꯀꯨꯟꯍꯨꯝꯗꯣꯏꯗ ꯅꯪ ꯆꯠꯊꯣꯛꯂꯨꯔꯣ ꯇꯥꯡ ꯀꯨꯟꯃꯔꯤꯒꯤ ꯃꯣꯔꯅꯤꯡꯗ ꯈꯔ ꯉꯟꯅ ꯑꯩ ꯁꯨꯝ ꯕꯁ ꯇꯤꯀꯦꯠ ꯀꯛꯂꯒ ꯂꯥꯛꯂꯒꯦ ꯅꯪ ꯃꯐꯝꯗꯨꯗ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ ꯕꯁ ꯄꯥꯔꯀꯤꯡꯗ ꯍꯣꯏ ꯅꯪ khara thuna di lau ko tang kun do dai chakrage tang kun mari de nang lau nang ai ga thenasi asumna thoiba ma di shanta wari kya sanaraga thoiba su yum le chatkre shanta chu magi yum de le hoki mataw asumna tang kulum doida shanta di bas tong duna ma ki thabak adu gi damak chatki thoiba di numit adu da mamana yadaba dagi adamak chatkidre mathangi tang kun mari da ma chu chalage haiduna le hoki tang kun mari gi numit erokle tang kun mari gi ayuk nganna thoiba ma ki phirol amadi changadaba che chang khudimak loisillaga ma bus parking da bus tonu gi damak lakhibani adubu laibak thibadi ma ki thongan da mana gari ngai ba mikupta gari amata phawa chen khidabani ma ngasi sibu kari leibano haiduna ma ngayakta ni chamamnab amadi phauki ngaktang leiragadi chahi ni phurom surba nipa ama lakpu mikup aduda mahang na hangki kaka ngasi sibu gari ka chende gari bal leibra haiduna hanglubani mikup aduda ahal aduna hairakhi ngarang nupi macha mampham khangdana halammi haiduna madugi irang dagi ngasi pung nipu nipan goina ban kaukrabani gari ka amata chenba yadrabani haiduna nipa aduna hairakhi mikup aduda thoiba tafam lapham khangkhide mahak ningam daba madi pen daba kya phaurakhi ngarang chantana haibadu da chacharamadi mahak soidana ngasi gi awabu sinang lamoi dabani ko haibase mahak tamna tamna phaurakhi yumda halakhi mama na hangbada garibal lei chatpa yadre haiduna mama ra tamki chantasu phone masin khangdana thoibada tawrakhi thoibana phajana haiki chatpa yadre garibal lei re haiduna chantada thoibana tamki garibal ladudi tang kun mari degi tawbu banaduna tang kun ga tare nipan ko tawthaki bani thoibagi mamana thoibagi puning thinjin biki phare ibungo nangi narai bakini khallo mathangi da kanno hono haiduna thoibagi puning budi thoibagi mamana thinjin biki mamana phana thinjin biba tarabasu thoibagi wakhanda khajik tang penje daba nungai taba kharadi phawri thoibadi gariban aduna maram moduna mahak thabak adugi recruitment yawbadumuk phangkidre chantasu tang kundaruk ki matungdagi mahaki number ado switch adumak laikre thoibana mangonda line kyarak longna honabani paw amata phawba taba phangdre thoibagi mamana su chantabu macha dona khanjabani macha nu pana thabak chatkidaba tarabasu chantagi damaktadi mahaki afaba nungaiba pawri taningli asumna chantada phone kyarak hana tawbada switch leirabada nongma tang kunipan numisigi ayuktani chantana thoibada call torakhiba chantagi call ado lakpada thoiba yamna harauki khutakta hatu chantabu koraduna naki thabak ado kamdore haiduna
ꯊꯣꯏꯕꯅ ꯍꯪꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯥꯟꯇꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯞ ꯇꯧꯅ ꯋꯥ ꯉꯥꯡꯕꯗ ꯈꯣꯟꯖꯦꯜ ꯐꯥꯔꯞ ꯇꯧꯅ "ꯃꯔꯨꯞ ꯊꯣꯏꯕ, ꯉꯁꯤꯗꯤ ꯀꯟꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯗꯣ ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯐꯪꯂꯦ." ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯗꯣ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯍꯦꯟꯃꯟꯈꯤꯗꯅ ꯃꯍꯥꯛꯁꯨ ꯀꯞꯂꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯥꯟꯇꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ "ꯉꯁꯤ ꯑꯩꯅ ꯊꯕꯛ ꯐꯪꯕ ꯇꯥꯔꯕꯁꯨ ꯅꯪꯒ ꯄꯨꯟꯅ ꯐꯪꯃꯤꯟꯅꯔꯝꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯐꯝ ꯑꯩ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦ ꯃꯔꯨꯞ꯫ ꯅꯪ ꯑꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯒ ꯂꯥꯛꯈꯤ꯫ ꯅꯪꯒ ꯑꯩꯒ ꯊꯕꯛ ꯑꯃꯃꯝꯇꯪ ꯐꯪꯂꯕꯗꯤ ꯈꯟꯗꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯗꯣ ꯅꯪ ꯀꯔꯤꯒꯨꯝꯕ ꯂꯥꯛꯂꯝꯂꯕꯗꯤ ꯅꯪꯁꯨ ꯁꯣꯏꯗꯅ ꯈꯜꯂꯝꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯤ 19 ꯂꯧꯒꯗꯕꯗ ꯑꯩꯈꯣꯏ ꯃꯤ 5ꯗꯒꯤ ꯍꯦꯟꯅ ꯂꯥꯛꯇꯦ꯫ ꯑꯩꯈꯣꯏ ꯃꯤ 5ꯗꯤ ꯑꯁꯨꯃꯛ ꯈꯟꯈ꯭ꯔꯦ꯫ ꯅꯪ ꯂꯥꯛꯂꯝꯂꯕꯗꯤ ꯅꯪꯁꯨ ꯄꯨꯟꯅ ꯊꯕꯛꯁꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯦ ꯅꯪ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯤꯀꯨꯞꯇ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯕ ꯃꯇꯝꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯃꯔꯨꯞ, ꯉꯁꯤ ꯑꯩꯅ ꯊꯕꯛ ꯈꯟꯕ ꯇꯥꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯑꯣꯝꯗꯨꯅ ꯆꯥꯛꯄ ꯃꯩꯒꯨꯝ ꯑꯩ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ ꯃꯔꯨꯞ." ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯤꯀꯨꯞꯇ ꯊꯣꯏꯕꯗꯣ ꯍꯤꯛꯅ ꯀꯞꯂꯝꯕꯗꯒꯤ ꯀꯟꯅ ꯂꯥꯎꯅꯁꯨ ꯀꯞꯂꯛꯏ꯫ "ꯌꯥꯔꯦ ꯃꯔꯨꯞ ꯁꯥꯟꯇ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯐꯔꯦ, ꯅꯪ ꯋꯥꯔꯝꯂꯒꯅꯤ, ꯄꯣꯊꯥꯖꯔꯣ" ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯣ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯕ ꯃꯈꯩ ꯁꯥꯟꯇꯒꯤ ꯄꯣꯜ ꯑꯗꯨ ꯀꯛꯊꯠꯈꯤ꯫ ꯊꯣꯏꯕꯒꯤ ꯃꯃꯥꯁꯨ ꯊꯣꯏꯕꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯇꯥꯈꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯊꯣꯏꯕꯒꯤ ꯃꯃꯥꯗꯣ ꯄꯔꯞ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯪꯈꯤ, "ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯕꯣ? ꯁꯥꯟꯇꯔꯥ?" ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯪꯈꯤ꯫ ꯊꯣꯏꯕꯅ ꯈꯨꯝꯂꯛꯈꯤ, "ꯃꯥꯅꯤ ꯏꯃꯥ." ꯁꯥꯟꯇꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯃꯃꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ "ꯃꯥꯗꯤ ꯀꯝꯗꯧꯔꯦ ꯍꯥꯏ? ꯊꯕꯛꯇꯨꯕꯨ ꯌꯥꯔꯦ ꯍꯥꯏꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯪꯕ ꯃꯤꯀꯨꯞꯇꯣ ꯊꯣꯏꯕꯗꯣ ꯈꯨꯝꯅꯤꯡꯗ ꯉꯥꯡꯅꯤꯡꯗ ꯇꯞꯅ ꯏꯪꯅ ꯃꯣꯡ ꯍꯥꯗꯅ ꯈꯨꯝꯂꯛꯈꯤ, "ꯁꯥꯟꯇ ꯊꯕꯛ ꯐꯪꯂꯦ ꯍꯥꯏ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯒ ꯃꯍꯥꯛꯀꯤ ꯀꯥꯔꯣꯝꯗ ꯇꯞꯅ ꯆꯪꯈꯤꯕꯅꯤ꯫ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯅ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯣ ꯃꯃꯥꯁꯨ ꯈꯪꯉꯤ꯫ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯆꯥꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯎꯅ ꯈꯪꯅ ꯃꯃꯥꯗꯣ ꯃꯆꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫